meetei schedule tribe ki matang da ikra hajenengi akoi hard facts kha phangbai ta re akoi kenogi ST Manipur ki dona history tigat pada encyclopedia of Indo-Aryan research ethnography caste and tribe haiba book se Sir Enhancement Baines mana 1912 da e hi si ma se first India gi British India gi census commissioner wi ma se 1881 da census exercise British India gi hogi aduga 1891 da meitei se hill tribe oina mana category da thamami adu oidana aina sigi kano se uchaningi the facts se sini books kano gi book se aduga manung da yauri se kano ni ke mark toraga ai thamjare meitei ena sida leiriba akhoi gi appendix B caste index the caste meitei caste group tana hill tribe aduga locality na Manipur aina leibise si 1912 gi hujiki book ta tag aduga ama aina haijaningi sina akhoi meitei se 1931 census of British India from hill tribe oil leramni aduna akhoi na ST demand to bai wanate STD already layer lerambani restoration to view hai ai meitei tai gi maram da ka ngang jeningi ai isamak se Burma da 2013 da gi 16 1 ya da leiramni hydro project ta bak taramni laiba matam da ina yang kupna kijan ke khoi meitei gi origin se kai de hor ko mo ngani ena kijan da matam da tam tam na ko machak me ta collection tawraga ai one by one uchege book amazu akoi ije khare ai ga si book sini si book se ai ga ko ka memo gina I nani aduga chapter number 2 da chapter ma ko tai gi maram da su phadana I kre facts me am ko thoga anak aina angba machak phajaba ma phangki adu Burma gi san new sanskrit ta iba tai in the world journal haina ma khak pani sei sida iba sina my author gi maming sina mahamung use kawi 2005 ta iki adu mana sigi journal da tai se world da ptv da 83 tai tribes le haina I adu 83 tribe ta koi gi meitei se number 18 da tai moi or kase haina iram si akoi gi over evidence amani meitei se tai ne na 83 tai tribes in the world da yaukra adagi ama Burma gi scholar amana Thai ethnic migration and settlement in Myanmar haina si ama su iki sida I bada mana Thai migration gi tai ada talko matam da 600 AD da Thai migration tor ba se Manipur fo yogi na Manipur and Assam haina si tai aduga 13th century da sida so ina mark to very sida su Manipur da yoroki na tai adagi sigi book se 1847 da apai library ba Major Simon Fraser hene na mana iwa kenoni report ni sei seda ma adan tai mana Shan or Thai nation aina IC pajarak ke mana hai se the natives of the Manipur valley evidently show by the features and the fact of their royal chronicles bearing the stamp of Shan origin that they also belong to the same nation. Aduna 1847 gi sida da meitei se tai ne dum ta kan. Ado sida sama jo haijari mana. Valley of Manipur, the inhabitants of which are to this day called Kathe Shans. Burmese na Kathe hai aduga Shan na Kase hai aduna Kathe Shan hai ba Kase Shan hai meitei. 2019 da ina Thai yamam se phanga padegi Thai history hai na Thai history Facebook page hai na more than 1 lakh followers awba ma da ina Thai yamam da iki adu da hong ki ba adu matam da ai hai ne in the kenogi Wikipedia da yawba Thai people hai na ma yawi se aina 2019 November gi mamang da chitoki bani adu da se da meitei na yawre ba Thai yamam se yawja da dagi sida su Thai people ki myam gi talak da akwai ni Thai se country taruk ta lei kada China gi Yunnan province lei Thailand da lei Laos da lei Vietnam da lei adagi Burma da lei adagi India da Manipur da Assam da
Arunachal Pradesh lei aduna sida su meitei na taki adagi sida amasu yauri koi meitei se mana category ma khaido thamami list of southwestern type people aina northern branch da meitei na su yauri si iramba se 2019 gi mawande iramba Wikipedia ni aduga khara yaningdaba meitei se tai yaningdaba kamuna si gi pose hujik Wikipedia da thibada meitei se lokthokre ba maina yahon ningdaba kamuna tai yaudre ba but aina di si 2019 November mawande chingobani now tawbani na aina da evidence on dei aduga aina haijen ningi se di meitei se tai gi race amani tai nice oi khamni akoi mix tawsalaga kingdom su tai nice ki kingdom ni aduga san state oina su yaromi ti harvigi bukla aduna akoi evidence am lai meitei tai ne haise adu ama haraga iksi schedule tribe ki issue da mari leina ba wafang khara thamkhre hojik lai ba wafang de schedule tribe ki issue jina machina tungoinarmaga masibu tungoinarmaga hojik lai di separate administration haiba tribal vested interest group amana Manipur si khaidoga separate administration piu haiba achauba marigi issue ma sagalai aduna separate administration ai si karino machi akoina tarai na lawa yade aduga kanau makharana ngarang nahan ekta makoi khanaraga separate administration haiba podose akoi masigi claim tauchi haiba sunati masigi sang laba itihas ma lai masigi marik tum laba adugma background ma su lai masi akoina separate administration haraga akoina yamna sentimental oiba natraga emotional oiba madugi laiba line of thought da madu changdaba sunati ano separate administration area je karidagi haura ino haiba poche masidi akoina yamna matam chari ngai sida khanna nai na hogi matam adu yore akoi puna mana khange Manipur se chai lising ani gi magi civilization namana adu maida semakpa adugum laba ningthau panba mating mangan leiba adugum laba leiba ama wademi ai bisidi koi puna mana yare aduna Manipur si semakpa matamda group amana natraga anina natraga ahumna yanaraga semba leiba nate masi itihas na semakpa leiba amani anu matamgi matungina British na chakra matungda nauna ning tamorba bharata adumba ning nauna ning tamlaba bharata si semada yauraiba adumlaba ning thaupanba leiba amani Manipur su aduna hojiki leiba Manipur gi hangani yengba itihas se kanau kharna natraga shakti leiba kamu kharna history gi din naina kum ji koi loina khangabani haiba poche faida khangtapta akoi bu thadat laga maduda akoina khangtaptagi ngarang nahan thokibdongna ngarang nahan pokpa Manipur dongna nainar kodudi yade maramdi kainobu Nagaland nei bachidi machet khaidoga semgi beste amane mai dongna Mizoram jisu Assam dagi machet ki khaidoga tumane semgi ba ne aduna Nagaland gi thakta natraga Mizoram gi thakta Manipur bu handaraga naina badudi matudi yade aduna hojik la kadariba khana kadariba wafamdi separate administration piwaina aduba claim toraiba vested interest masina hojik laiba makhogi protection ji karai da leige haib targeti Indian constitution da piba protection adugi makada separate administration je logodabani madu pigadabani haib potama lai na separate administration ji piwa haib targeti Indian constitution da piba protection dugi makada makhoina ngangai ba adigi makhogi claim toraiba se aduguma protection lai duna ne an khara laigadi separate administration harise mamai tangge didan Manipur se nasai territorial integrity thugai binu wadi haiba aduga territorial integrity se kadubagi akoina madu thugai biganu aduga territorial integrity ngapi haida akoini sum haidana leiba aduga madudi separate administration haide haibam thokdabani haiba potudi akoina di madudi haidaba asina maram warga masagi akoi macheni marakta
ꯌꯥꯝꯅ ꯚꯥꯞ ꯇꯥꯅꯗꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯩꯅꯅꯕꯒꯤ ꯃꯆꯥꯛꯁꯤꯃ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯁ꯭ꯇꯦꯞꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯂꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯦ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯕꯨ 1972ꯒꯤ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯉꯗꯅ ꯃꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯃ ꯁꯦꯝꯃꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨꯒꯤ ꯄꯥꯋꯔ ꯗꯤꯚꯣꯂꯨꯁꯟ ꯑꯣꯐ ꯄꯥꯋꯔꯁꯤ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯔꯤꯕ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯗ ꯄꯤꯔꯤꯕ ꯄꯥꯋꯔꯗꯨꯅꯗꯤ ꯃꯗꯨꯗꯤ ꯃꯣꯏꯅ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯇꯥꯔꯦꯕ ꯑꯗꯨ ꯀꯔꯤꯅꯣ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯅ ꯂꯥꯛꯏꯕ ꯄꯣꯠꯁꯤ ꯏꯟꯗꯤꯌꯥꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 244ꯒꯤ क्लोज 1 and 2ꯗ ꯌꯥꯎꯔꯤꯁꯤ 6 शेड्यूल हाइबा मा 5th शेड्यूल हाइबा मा आसाम द चलीबा मसागी शेड्यूल एरिया सिना मसागी 6 शेड्यूल दुनी मणिपुर द चली सिना 5th शेड्यूल ने